ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯨꯔꯕꯂꯥꯒꯤ ꯃꯆꯥ ꯑꯅꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯔꯒꯅꯤ ꯏꯃꯥ-ꯇ꯭ꯔꯁ꯫ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯣꯏꯅ ꯂꯨꯄꯥ 5,500 ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯏꯒꯦꯂꯤꯇꯦꯔꯤꯌꯟ ꯃꯅꯤꯄꯨꯔ ꯑꯣꯐ ꯗꯤ ꯑꯜꯇ꯭ꯔꯥꯏꯕꯁ ꯏꯃꯥ ꯇ꯭ꯔꯁꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯡꯕꯝ ꯃꯍꯦꯁꯇ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯄꯤꯒꯗꯕ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯀꯤ ꯊꯥ ꯑꯃꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯝ ꯔꯣꯖꯤꯌꯥꯒꯤ ꯑꯣꯏꯅ ꯆꯍꯤ 2 ꯆꯨꯞꯅ ꯄꯤꯒꯗꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯃꯥ ꯇ꯭ꯔꯁꯀꯤ ꯃꯦꯝꯕꯔ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯨꯔꯕꯂꯥꯒꯤ ꯏꯃꯨꯡꯗ ꯇ꯭ꯔꯁ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯁꯤꯗ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯄꯣꯔꯠ ꯄꯤꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯄꯣꯔꯠ ꯑꯁꯤ ꯆꯍꯤ ꯑꯃꯈꯛ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤꯌꯥꯒꯤ ꯑꯣꯏꯅ ꯆꯍꯤ 2 ꯆꯨꯞꯅ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯄꯣꯔꯠ ꯄꯤꯒꯗꯧꯔꯤ꯫ ꯇ꯭ꯔꯁ ꯑꯁꯤꯅ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯍꯩꯔꯣꯏ ꯄꯨꯟꯅ 35ꯗ ꯑꯦꯖꯨꯀꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯑꯃꯗ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 3,000ꯗꯒꯤ 5,000 ꯐꯥꯎꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯔꯣꯖꯤꯌꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯁꯨ ꯂꯨꯄꯥ 10,000 ꯇ꯭ꯔꯁ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10 ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯐꯥꯗ꯭ꯔꯤꯕꯅꯣ ꯌꯣꯝ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ BJP ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯤꯗꯤꯌꯥ ꯄꯔꯁꯅꯦꯜꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗꯒꯤ FIR ꯄꯥꯟꯗꯨꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯂꯨꯆꯤꯡꯂꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯒꯤ MLA 10 ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯐꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯣꯝꯒꯤ ꯆꯦꯌꯔꯃꯦꯟ ꯁꯤꯟꯊꯥꯉꯝꯕ ꯂꯧꯔꯦꯝꯕꯝꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯝꯕ ꯂꯧꯔꯦꯝꯕꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯄꯤꯕꯗ ꯅꯠꯇꯅ ꯇ꯭ꯔꯦꯅꯤꯡ ꯐꯥꯎꯕ ꯄꯤꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯁꯤꯟꯅꯕꯤꯔꯣ, ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯟꯈꯥꯏ ꯇꯧꯔꯛꯄꯗꯒꯤ ꯀꯥꯎꯟꯁꯤꯂꯔ 9 ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯟꯈꯥꯏ ꯇꯧꯔꯛꯄꯗꯒꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯥꯎꯟꯁꯤꯂꯔ 9ꯃꯛ ꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯐꯝ ꯊꯥꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯀꯥꯎꯟꯁꯤꯂꯔ ꯂꯥꯏꯁ꯭ꯔꯝ ꯁꯟꯖꯤꯠ, ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯁꯒꯣꯜꯁꯦꯝ ꯁꯥꯟꯇꯤ, ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯌꯨꯝꯅꯥꯝ ꯏꯕꯣꯄꯤꯁꯛ, ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯊꯣꯛꯆꯣꯝ ꯑꯃꯤꯇꯥꯕ, ꯋꯥꯔꯗ ꯅꯝꯕꯔ 5ꯒꯤ ꯅꯥꯔꯦꯡꯕꯝ ꯕꯤꯅꯣꯏ, ꯋꯥꯔꯗ ꯅꯝꯕꯔ 6ꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯒꯧꯔꯥꯡꯒꯣ, ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯄꯦꯆꯤꯃꯌꯨꯝ ꯔꯣꯅꯤ, ꯋꯥꯔꯗ ꯅꯝꯕꯔ 8ꯒꯤ M ꯅꯦꯅꯤꯁꯣꯔꯤ ꯑꯃꯗꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯇꯈꯦꯜꯂꯝꯕꯝ ꯅꯣꯔꯦꯟꯅꯤ꯫ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯀꯥꯎꯟꯁꯤꯂꯔ 9 ꯑꯁꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯉꯁꯤ ꯐꯝꯈꯤꯕ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯇꯤꯡ ꯑꯃꯗ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯐꯝ ꯊꯥꯗꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯨ ꯄꯥꯡꯖꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯇꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯔꯥꯕꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ 𝗫𝗏𝗫꯫ ꯃꯥꯝꯄꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗫𝗏𝗫ꯅ ꯍꯥꯏꯈ꯭ꯔꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯪꯅ ꯇꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯔꯥꯕꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ꯫ ꯉꯔꯥꯡ ꯃꯣꯏꯔꯥꯡ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯣꯏꯔꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯥꯝꯄꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗫𝗏𝗫ꯅ ꯍꯥꯏ ꯉꯔꯥꯡ ꯉꯥꯡꯈꯂꯋꯥꯏ ꯃꯅꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯔꯣꯀꯦꯠ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯕꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯣꯏꯔꯥꯡ ACꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯕꯗꯒꯤ
ꯔꯥꯕꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯣꯛꯇ ꯄꯨꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯪꯅ ꯇꯛꯇꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯔꯥꯕꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯝꯂꯦ꯫ ꯈꯨꯠ ꯊꯣꯡꯅꯕꯗ ꯀꯨꯀꯤ 5 ꯁꯤꯔꯦ, ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯅꯪꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯅꯤꯡꯊꯦꯝ ꯈꯨꯅꯧ ꯃꯩꯇꯩ ꯈꯨꯜꯗ ꯆꯪꯂꯛꯂꯒ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯝꯂꯦ꯫ ꯈꯨꯠ ꯊꯣꯡꯅꯕꯗ ꯀꯨꯀꯤ 3 ꯁꯤꯔꯦ, ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯝꯔꯦꯝꯕꯝ ꯀꯨꯂꯆꯟꯗ꯭ꯔ, ꯆꯍꯤ 64 ꯀꯧꯏ꯫ ꯃꯍꯥꯛ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ, ꯔꯥꯡꯄꯥꯔ ꯄꯥꯔꯠ 1ꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯤꯡꯊꯦꯝ ꯈꯨꯅꯧꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯏꯃꯨꯡꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯕꯗꯒꯤ ꯊꯋꯥꯏ ꯍꯤꯡꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯕ ꯇꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯩꯖꯥꯡ ꯈꯨꯜ ꯇꯝꯅ ꯆꯦꯟꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯗ ꯆꯪꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯤꯡꯊꯦꯝ ꯈꯨꯅꯧ ꯅꯨꯡꯆꯞꯄꯤ ꯔꯣꯝꯗꯒꯤ ꯁꯩꯖꯥꯡ ꯇꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅꯈꯤ꯫ ꯃꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯤꯡꯊꯛꯇꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 3ꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯄꯨꯟꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 4 ꯁꯤꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 5ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯝꯕꯨꯁꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 2 ꯁꯤꯔꯦ, ꯑꯗꯨꯒ ꯀꯨꯀꯤ 3 ꯑꯃꯁꯨ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄꯨꯟꯅ ꯀꯨꯀꯤ 5 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯣꯁꯠ ꯑꯗꯨꯗ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯀꯣꯃꯤꯒꯤ ꯄꯕ꯭ꯂꯤꯛ ꯏꯃꯔꯖꯦꯟꯁꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯀꯩꯊꯦꯜ ꯄꯨꯝꯅꯃꯛ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 1.5 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯃꯣꯏꯔꯥꯡ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯔꯥꯡ ꯃꯥꯏꯔꯦꯟꯕꯝ ꯂꯩꯀꯥꯏꯗ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯑꯃ ꯀꯥꯞꯂꯛꯄꯗ ꯑꯔꯥꯡꯐꯝ ꯐꯝꯕ ꯑꯍꯜ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯤꯒꯅꯤ ꯆꯪꯒꯅꯤ ꯈꯪꯗꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯁꯥ ꯏꯁꯥꯅ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯀꯣꯀꯣꯃꯤꯅ ꯉꯔꯥꯡ ꯄꯕ꯭ꯂꯤꯛ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯏꯝꯐꯥꯜꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯧꯕ ꯀꯩꯊꯦꯜꯁꯤꯡ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯁꯤꯡ ꯅꯝꯕꯣꯜ, ꯑꯣꯏꯅꯥꯝ, ꯕꯤꯁꯦꯝꯄꯨꯔ, ꯅꯤꯡꯊꯧꯈꯣꯡ, ꯃꯣꯏꯔꯥꯡ, ꯂꯝꯈꯥꯏ, ꯃꯣꯏꯔꯥꯡ ꯀꯨꯝꯕꯤꯅꯆꯤꯡꯕ ꯀꯩꯊꯦꯜꯁꯤꯡ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯀꯩꯊꯦꯜ ꯁꯪꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯀꯩꯊꯦꯜ ꯐꯝꯅꯈꯤꯗ꯭ꯔꯦ꯫ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯂꯅꯥꯏꯒꯤ ꯊꯕꯛ ꯆꯠꯅꯕ ꯅꯠꯇꯅ ꯂꯝꯕꯤꯗ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡꯁꯨ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯇꯤꯗꯤꯝ ꯂꯝꯕꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯁꯨ ꯁ꯭ꯀꯨꯜ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯇꯝ ꯀꯛꯇꯕ ꯄꯕ꯭ꯂꯤꯛ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯨꯀꯥꯟ ꯍꯥꯡꯅꯗꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯃꯤ ꯆꯠꯅꯗꯕꯗꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯕ ꯈꯪꯍꯟꯈꯤꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜꯁꯤꯡ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯒꯅꯨꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯈꯨꯜ ꯉꯥꯛꯄ 2 ꯁꯣꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯨꯒꯅꯨꯒꯤ ꯃꯐꯝ ꯈꯔꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯥꯂꯣꯏꯐꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯁꯣꯛꯂꯕ ꯈꯨꯜ ꯉꯥꯛꯄ 2 ꯑꯗꯨꯗꯤ ꯌꯨꯔꯦꯝꯕꯝ ꯆꯥꯎꯕ ꯆꯍꯤ 64, ꯌꯥꯏꯐꯕ ꯆꯍꯤ 23ꯅꯤ꯫ ꯃꯈꯣꯏ 2 ꯀꯛꯆꯤꯡꯗ ꯂꯩꯕ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯒꯅꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯔꯦꯗ ꯖꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ
ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯨꯒꯅꯨ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯨꯒꯅꯨꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗꯣꯡꯌꯥꯡ, ꯂꯥꯂꯣꯏꯐꯥꯏ, ꯂꯩꯁꯟ ꯑꯃꯗꯤ ꯅꯥꯀꯧ ꯆꯤꯡ ꯄꯔꯦꯡ ꯑꯁꯤꯗꯒꯤ ꯁꯨꯒꯅꯨ ꯇꯝꯅ ꯆꯤꯡꯊꯛꯇꯒꯤ ꯁꯨꯒꯅꯨ, ꯇꯥꯡꯖꯦꯡ ꯑꯃꯁꯨꯡ ꯁꯦꯔꯧ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯊꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ-ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯤꯠ-ꯃꯆꯤꯠ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯨꯒꯅꯨ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯋꯥꯡꯉꯨ ꯈꯨꯜꯅꯆꯤꯡꯕꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯕ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯁꯨꯒꯅꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯨꯒꯅꯨ ꯕꯖꯥꯔꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯁꯨꯒꯅꯨ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯊꯣꯔꯛꯇꯅꯕ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝ ꯑꯃ ꯂꯥꯡꯖꯤꯡ ꯋꯥꯄꯣꯛꯄꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯕꯗꯒꯤ ꯅꯍꯥ ꯑꯅꯤ ꯃꯈꯣꯡ ꯑꯃꯗꯤ ꯈꯨꯠꯅ ꯆꯤꯡꯕꯗ ꯃꯥꯏꯅꯔ ꯑꯣꯏꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯈꯨꯗꯛꯇ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯗꯨꯅ ꯀꯛꯆꯤꯡꯗ ꯂꯩꯕ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ-ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯨꯡꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯨꯒꯅꯨꯒ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯥꯂꯣꯏꯐꯥꯏ, ꯗꯣꯡꯌꯥꯡ ꯑꯃꯗꯤ ꯂꯩꯁꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯣꯏꯐꯥꯏꯗꯒꯤ ꯗ꯭ꯔꯣꯟ 3 ꯁꯨꯒꯅꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯊꯥꯒꯠꯂꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯊꯧꯗꯥꯡ ꯄꯨꯒꯗꯕꯅꯤ꯫ UMPC ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯐꯝ ꯊꯥꯗꯣꯛꯎ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯒꯅꯨ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯜꯂꯨ꯫ ꯃꯅꯤꯄꯨꯔꯗ ꯆꯥꯛꯂꯤꯕ ꯃꯩ ꯃꯨꯊꯠꯂꯨ꯫ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯂꯤꯕ ꯃꯤꯂꯤꯇꯔꯤ 50,000ꯅ ꯊꯣꯛꯍꯜꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯃꯤꯌꯥꯝ ꯑꯃꯗꯤ CSO ꯀꯌꯥꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯇꯥꯕꯤꯗꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯂꯥꯟꯒꯨꯝꯅ ꯃꯈꯜ-ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯊꯧꯗꯥꯡ ꯄꯨꯒꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯃꯑꯣꯡ ꯑꯁꯤꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯅꯣꯠ ꯍꯥꯞꯄꯒꯤ ꯃꯊꯛꯇ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯥꯛꯂꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃꯗꯤ ꯉꯥꯛꯄ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯉꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫